twminare. Eikhoi bela pose kai phauge. Dina aigi damakta kai haining. Ni da ba haining asi order to yo myam din nang loi chat ma tu tai. Manung da yam sathi da. Haji nung nam ban ka kona to. Wadi ware. Acting adi wo machai mamani. Hello mayam ngasi se taton gai ga khara shopping toru se aina lakmina bane hoji studio da leyebako do mana khara kai kai no hangde ma yenga da basum yenge ai jita phammaga ma ngai duga mayam studio dagi kai apamba yaudi haina amuk akhoi se thoklebako thoklaga bisal amuk changu se aina bisal amuk changbagi laine kari loli changu kaina chakla mana loin chale ma pang phei da lei pang thi da thi ka ji thi ba khang de ba dressing twminare ma ai ware id maya da rabina mayam je la mana lore na egg roll amam chage tar egg roll amam chaminaraga khoi amu b2 tana laebako ado b2 dagi mai kainom lowne na dudugi mayam changase duga yengminarase makhata ba video hoji kai to ba kai to na ro bai bai hai na ha Sujara. Ya sujara sujara ni le sujara ni le tu dei thola ga puska jage tar ai di chaja ning da bani ko mana cha si ai na cha ni do mayam akhoi hojik se udhar bo lamben chatpada dolu yodringai de ko lamben da restaurant mayam am leibane ado adugai do koi chabagi chatoi ne do karamba restaurant da chatoi na do mayam yenghalage ko mayam siga lere brotherhood cafe and restaurant sidane adudi mayam anu da changa ga mu yenghalage changa ga yong kamai tu na chona khara machari ne bane ngasi ga koi belak pase kai phaubi ha ai koi belak pase kai phauge Tuk lo rồi. tuk lo rồi haro Sini gue mau lapis jam nungai jam haro ini. Kita mangan nih. chatore 12 yes tengah. dunia itu ibani tension amu to hodi ko osi tawi da ni shopping gi dei gano ga mela ga dei holi ga thama suti rak ba tension to phang dei bani wait aiga maga chahi taru koina rak pateng asi bau sumaina restaurant da ga changa ga pizza dri ngati na ahan ba orom doi ni ma ke chumi chumde Cumi kai gino du gi khena bairo matam du ga nang macam tadi coba kau tu. pisa thoktri ko pisa paidri Cum. hoji aiga khangdarak bote ma pisa paire Wah, kau ni ikut bah. aduna ma hoji ai je restaurant ka puja product na pizza dore pase dina aigi damakta kai haining Ni da ba haining asi order to yo myam din nang loi chat ma tu tai. Doga. Liku tu jalan. Liam kana. Container lau ni doga dum da ba puja. odu gi damakta Doi da mata. dum da haba puja de ba chatoi ni ai di puraga kai to be dem han de ba ai ngang sing myam ne hoi de chana bagi Ni blog yang punya nama lagi yang minta tu blogger mau kau nak power aja. Ni yang dia low deh. ai di kan am gari mo ara de ai nu pa na uphara di Saya tu mana tu mana tu mana power. ai mari tare koi chana balai chicken biryani chicken tikka Chicken tikka. tikka okay sorry Saya yang red power sih. sing horo Kau ini jauh ni. is ai gi hana ga khai ni ai han khai jare ko na outra loge nang ka to Apa ya tu? ha ai pa ya ro ye ludra charo hau ba hau ta ba
ꯇ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯑꯣ ꯁꯤꯒꯤ ꯔꯦꯁꯇꯨꯔꯦꯟꯁꯤ ꯍꯥꯎꯕ꯭ꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯕ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯀꯣꯟꯅ ꯂꯣꯏꯔꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯂꯣꯏꯔꯦ ꯃꯐꯩ ꯑꯅꯤ ꯆꯤꯛꯑꯦ ꯑꯩꯅ Thank you. Welcome, sir. ꯄꯦꯛꯀꯤꯡꯁꯨ ꯇꯧꯔꯤ Yeah. ꯌꯦꯁ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯛꯇ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯑꯩꯒ ꯇꯥꯇꯣꯟꯒ ꯍꯧꯖꯤꯛ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯈꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯔꯝꯃꯦ ꯑꯗꯨꯒ ꯃꯈꯥꯗ ꯃꯣꯏ ꯀꯩ ꯍꯥꯏꯕꯁꯤꯁꯦ ꯑꯩ ꯈꯪꯗꯦꯗ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯊꯛꯄꯒꯤ ꯃꯥ ꯇꯥꯇꯣꯟ ꯀꯅ ꯉꯥꯡꯅ ꯁꯛꯅꯅ ꯇꯧꯔꯤ ꯑꯗꯣ ꯃꯥꯒꯤ ꯑꯁꯤꯒꯤ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯀꯩꯅꯣ ꯊꯛꯀꯅꯦꯗꯣ ꯊꯛꯑꯣꯗꯅ ꯀꯩꯅꯣ ꯊꯛꯀꯩꯗꯧ ꯊꯛꯀꯩꯗꯧꯔꯒ ꯊꯛꯀꯦ ꯁꯣꯝꯗ ꯑꯥꯗ ꯂꯩꯔꯦ ꯕꯥꯗꯨꯒꯣꯔ ꯑꯥꯗ ꯎꯏꯁꯦ ꯕꯥꯗꯨꯒꯣꯔꯅꯤ ꯕꯥꯗꯨꯒꯣꯔꯒꯤ ꯍꯦꯛ ꯍꯥꯏꯔꯗꯤ ꯕꯥꯗꯨꯒꯣꯔ ꯂꯥꯟꯕꯒ ꯑꯗꯨꯝ ꯂꯩꯔꯦ ꯁꯥꯏ ꯃꯅꯨꯡꯗꯅ ꯏꯪꯉꯦ ꯃꯅꯨꯡꯗ ꯌꯥꯝ ꯁꯥꯊꯤ ꯐꯖꯩ ꯃꯥꯁꯦ ꯀꯩꯅꯣꯝ ꯊꯛꯀꯦ ꯂꯥꯛꯆꯕ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯇꯥꯡꯃꯟꯈꯤꯗꯅ ꯆꯧꯉꯥꯅꯤ ꯐꯔꯣꯏ ꯀꯩꯗꯧꯕꯩꯁꯨ ꯊꯛꯇꯣꯏꯅꯣ ꯍꯛꯆꯥꯡ ꯁꯣꯛꯅꯕꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯦꯡꯖꯜꯂꯦ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯃꯅꯨꯡꯒꯤ ꯂꯣꯏ ꯎꯔꯦ ꯑꯗꯣ ꯉꯁꯥꯏꯅꯗꯤ ꯎꯗꯦ ꯁꯣꯝꯗ ꯂꯩꯔꯦ ꯕꯥꯗꯨꯒꯣꯔ ꯌꯥꯝ ꯐꯖꯩꯀꯣ ꯍꯥꯎꯁꯨ ꯍꯥꯎꯋꯤ ready 1 2 3 go ꯒꯨꯝꯗ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯣ ꯌꯨꯝꯗ ꯌꯧꯔꯦꯕꯀꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛ ꯂꯣꯏꯔꯒ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯈꯔ ꯑꯩꯉꯣꯟꯗ ꯇꯨ ꯍꯥꯏꯅ ꯄꯤꯕ ꯌꯨꯝꯁꯦ ꯍꯣꯡꯗꯣꯛꯀ ꯍꯣꯡꯖꯤꯟꯒ ꯇꯧꯕꯗ ꯇꯨꯕꯒꯤ ꯃꯇꯝꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯍꯌꯦꯡꯁꯦ ꯃꯃꯥ ꯂꯩꯗꯧ ꯃꯥꯟꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯁꯔꯠ ꯇꯨꯕꯁꯦ ꯍꯩꯌꯦꯕꯀꯣ ꯑꯩꯗꯤ ꯃꯇꯝꯗ ꯇꯝꯍꯧꯗꯦꯕ ꯃꯃꯥꯗꯤ ꯁꯨꯝ ꯄꯄꯥꯗꯒꯤ ꯌꯦꯡꯉ ꯈꯣꯠꯂꯒ ꯈꯔ ꯍꯩꯍꯧꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯀꯛꯍꯟꯕꯅꯦ ꯑꯗꯨꯒ ꯏꯁꯀꯥꯔꯠꯇꯨꯗꯤ ꯑꯩꯅ ꯁꯨꯝ ꯍꯩꯌꯦꯕ ꯑꯗꯨꯗꯨꯅ ꯏꯁꯀꯥꯔꯠꯇꯣ ꯑꯩ ꯀꯛꯆꯔꯒꯦꯅ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯀꯟꯅ ꯀꯛꯈꯣꯠꯅ ꯇꯧꯔꯤ ꯋꯥꯗꯤ ꯋꯥꯔꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨꯅꯦ ꯊꯨꯒꯥꯏꯈꯤꯕꯗ ꯏꯍꯥꯡ ꯍꯥꯡꯉꯦ ꯄꯨꯔꯥ ꯂꯥꯍꯣꯔ ꯇꯥꯔꯦ ꯑꯩꯈꯣꯏ ꯗꯥꯗꯧꯒꯤ ꯔꯨꯝ ꯑꯣꯏꯔꯝꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯐ꯭ꯔꯤꯖꯇꯤ ꯊꯥꯡꯖꯤꯟꯐꯝ ꯂꯩꯇꯦꯅ ꯐ꯭ꯔꯤꯖꯀ ꯏꯟꯚꯦꯇꯔꯒꯁꯤꯒ ꯊꯝꯃꯤ ꯄꯨꯔꯥ ꯂꯥꯍꯣꯔ ꯑꯣꯏꯌꯦ ꯑꯗꯣ ꯌꯨꯝꯁꯦ ꯄꯥꯝꯃꯨꯏꯉꯣ ꯑꯗ ꯃꯐꯝꯗꯣ ꯌꯥꯝ ꯆꯤꯜꯂꯦꯕꯀꯣ ꯃꯌꯥꯝ ꯄꯣꯠ ꯊꯥꯡꯖꯟꯈ꯭ꯔꯒ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯐꯥꯎ ꯎꯠꯇ꯭ꯔꯤ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯁꯤꯔꯦꯅ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯒ ꯑꯣꯏꯅ ꯀꯛꯆꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯤ ꯊꯥꯕꯅ ꯁꯣꯟꯗꯒꯤ ꯊꯥꯏ ꯑꯗꯨꯒ ꯇꯥꯕꯅ ꯁꯣꯟꯗ ꯑꯦꯛꯇꯤꯡꯒꯗꯤꯑꯣ ꯃꯆꯥꯒꯤ ꯃꯃꯥꯅꯤ The next day. ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯆꯤꯆꯦꯒ ꯑꯗꯣ ꯆꯥꯎꯋꯦ ꯃꯣꯏ ꯍꯟꯗꯒꯤ ꯇꯧꯔꯤꯅꯦꯕꯀꯣ ꯃꯣꯏꯁꯨ ꯐꯅ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯑꯦ ꯌꯨꯝꯁꯦ ꯊꯥꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄꯗꯤ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯣꯏꯁꯨ ꯂꯩꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯌꯨꯝꯕꯨꯗꯤ ꯊꯨꯒꯥꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯣ ꯃꯣꯏꯁꯨ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯍꯥꯡꯖꯜꯂꯛꯑꯕꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦꯅ ꯃꯣꯏ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯑꯩꯁꯦ ꯊꯤꯟꯗꯣꯔꯛꯄꯅꯦ ꯑꯗꯣ ꯃꯣꯏ ꯆꯠꯈ꯭ꯔꯒ ꯌꯨꯝꯁꯤꯁꯨ ꯄꯨꯔꯥ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤ ꯃꯤ ꯃꯌꯥꯝ ꯌꯥꯝꯗꯅ ꯒꯥ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯂꯩꯔꯝꯕꯗꯣ ꯂꯣꯏꯅ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤ ꯃꯌꯥꯝꯗꯣ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯣꯏꯁꯨ ꯀꯣꯟꯅ ꯈꯔꯅꯤ ꯂꯩꯔꯒ ꯌꯨꯝ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯛꯀꯦꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯣꯏ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯑꯣꯇꯣ ꯑꯃ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯅ ꯊꯤꯟꯕꯤꯔꯨꯅꯤꯕꯀꯣ ꯅꯨꯡꯊꯤꯟꯗ ꯆꯠꯄꯅꯤ나 ꯊꯤꯜꯂꯒ ꯁꯨꯝ ꯑꯣꯇꯣꯗ ꯂꯥꯛꯑꯒ ꯍꯜꯂꯛꯀꯅꯤꯅ ꯃꯃꯥꯁꯨ ꯌꯥꯎꯅ ꯆꯠꯂꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ